Mafauda masi tourist spot amo oirakpadagi misimina kya thokdiba sigi matangda laingangna ahem miyeng changhaning haina CPI ge spokesperson L Sotin Kumar na haikre. IMC na fataugdi lokhalaga hundofam leitabadagi awaba mayoknari temporary damsai leitabana amoda kaising IMC campus ta pashindu thamli haina IMC gi mayor L Lokeshwar na phongdokre. Mafauda amda hilaksin khibadagi isingda tasin khyomi ahumgi manungda Rajiv ki asibak jang phanglei. Roman amadi Rani ani gi haksang thiba phangdan leiri hauji makhatana thiba humbai thabak chathari. All Jiribam Lomi Marum Sindhu Jiribam the Sum Media Gitorum Pangtokre. Yum Palava Nufa Nupi Aron Mamari Tambada Nupa Kaktada Jairak Piva Supreme Court Kiraya do Yaning de Haina Nupi Samasi President TH Ramanin High Cray. Green Biotech Solson Private Limited Kimangarak Suamapo Kumontorum Pangtokre. Imphal West District Police Commando Amari Police Kanguna Ngasi Tongan Tongan Mofam Singa Tibo Humbi Tabak Satakre Jingnabamio Nivan Fagatuna City Police Sinakre. Thangwaiban first listing ani kunitoi haiba thimda social worker Laishram Mani na Thangwaiban kendra gi manungda laiba pukri singda nga macha sing thada baga loinana miyam gi sanamung semjin bagi thabak chathakre. Ceasefire gi ground rule thukai duna changsillakiba NSN Army cadre sing Assam Rifle gi akanma matau khama ngamdabadagi Ukul district ki CI village thadoktuna atopa mafamda handokre. Cyclone Fani na maram oiraga thoga ningdaba thodok tholakpa yabagi chingnaba laibadagi ngasi Guwahati thadoktuna chatkadaba train Guwahati Secunderabad Express amadi Tambaramdagi Assam gi Dibrugarh chatkadaba train Tambaram Dibrugarh Express cancel tawkhre. Maharashtra gi Gadchiroli district ngarang Naxalite sing chathagiba landada micham ama yauna police personnel tara manga hatkre.